Relief camp ta laibi nupi ama thori yanduna siramle Manipur da thokliba kangluk ki irang nasina maram oiraga cycle dagi lanjalaktuna sawambungda hangba relief camp da laibi thiam ongbi amusna kaupi chahi phumphuni thoi surabi nupi ama masagi kamanung da laiba ceiling fan da thori yanduna siramle hairi thodok asigi matangda imung manunggi miyoi singna paliba lenga ki mathakta pendaba kaya fongdokre Relief camp ta laibi nupi ama thori yanduna siramle Manipur da thokliba kangluk ki irang nasina maram oiraga cycle dagi lanjalaktuna sawambungda hangba relief camp da laibi thiam ongbi amusna kaupi chahi phumphuni thoi surabi nupi ama masagi kamanung da laiba ceiling fan da thori yanduna siramle hairi thodok asigi matangda imung manunggi miyoi singna paliba lenga ki mathakta pendaba kaya fongdokre Relief camp ta laibi nupi ama thori yanduna siramle Manipur da thokliba kangluk ki irang nasina maram oiraga cycle dagi lanjalaktuna sawambungda hangba relief camp da laibi thiam ongbi amusna kaupi chahi phumphuni thoi surabi nupi ama masagi kamanung da laiba ceiling fan da thori yanduna siramle hairi thodok asigi matangda imung manunggi miyoi singna paliba lenga ki mathakta pendaba kaya fongdokre